ꯄꯨꯔꯨꯛ ꯁꯧꯔꯤ ꯍꯥꯏ ꯃꯐꯝ ꯄꯨꯔꯨꯛ ꯁꯧꯔꯤ ꯌꯧꯔꯦ ꯑꯣ ꯑꯥꯗ ꯁꯧꯔꯤ ꯉꯛꯇ꯭ꯔꯥ ꯁꯤꯁꯦ ꯍꯧꯖꯤꯛꯄꯨ ꯁꯧꯔꯤꯁꯦ ꯑꯗ ꯄꯨꯔꯨꯛ ꯁꯧꯔꯤ ꯌꯥꯗꯦ ꯑꯗꯩ ꯃꯄꯥꯟ ꯃꯌꯥꯏꯁꯦ ꯌꯥꯝ ꯁꯧꯔꯤ ꯑꯁ ꯅꯥꯀꯟꯗꯩ ꯅꯝꯃꯗꯤ ꯅꯛꯇ ꯃꯥꯜꯂꯦ ꯄꯨꯔꯨꯛ ꯁꯧꯕꯤꯒꯤ ꯈꯨꯕꯝꯗ ꯆꯠꯄꯤꯒꯦ ꯈꯟꯕ ꯇꯥꯔꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯆꯠꯄꯤꯌꯣ ꯑꯗꯩ ꯑꯍꯟꯁꯤꯡꯅꯁꯨ ꯍꯥꯏꯕꯅꯦꯀꯣ ꯏꯔꯥꯏ ꯅꯨꯃꯤꯠꯁꯦ ꯐꯩ ꯈꯣꯠꯂꯦ ꯍꯣꯏ ꯅꯣꯡꯃꯥꯏꯖꯤꯡꯁꯨ ꯍꯥꯡꯉꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯏꯔꯥꯏ ꯅꯨꯃꯤꯠꯅꯁꯨ ꯃꯤ ꯑꯌꯥꯝꯕꯁꯨ ꯂꯣꯏ ꯈꯨꯔꯝꯅꯕ ꯂꯥꯛꯅꯩ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯆꯠꯄꯤꯕ ꯇꯥꯔꯗꯤ ꯐꯤ ꯑꯁꯦꯡꯕ ꯏꯔꯨꯖꯕꯗ ꯁꯦꯠꯀꯗꯧꯕ ꯐꯤ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯑꯃꯨꯛꯇꯕꯨ ꯁꯦꯠꯅꯗ꯭ꯔꯤꯕ ꯐꯤ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨꯒ ꯈꯨꯔꯝꯒꯗꯣ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯅꯤꯖꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯨꯔꯝꯗꯣꯏꯅꯦꯕ ꯑꯍꯟꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯔꯛꯈꯤꯅꯤ ꯍꯧꯖꯤꯛ ꯅꯣꯡ ꯀꯟꯅ ꯆꯨꯁꯜꯂꯛꯏ ꯅꯣꯡꯁꯤꯁꯨ ꯕꯦꯔꯥꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯏꯁꯤꯡꯁꯦ ꯀꯪꯕ ꯅꯥꯏꯕ꯭ꯔꯥ ꯀꯪꯗꯕ꯭ꯔꯥ ꯁꯤꯒꯤ ꯁꯨꯡꯀꯪ ꯀꯪꯗꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯪꯗ꯭ꯔꯤꯀꯣ ꯆꯍꯤ ꯃꯃꯥꯡꯗꯤ ꯏꯁꯤꯡꯁꯦ ꯊꯥꯖꯤꯜꯂꯤꯔꯥ ꯊꯥꯖꯤꯟꯗꯕꯤꯗ ꯃꯁꯥ ꯃꯇꯣꯟꯗ ꯀꯩꯅꯣ ꯇꯧꯔꯤꯔꯥ ꯃꯇꯣ ꯃꯇꯦꯛ ꯂꯩꯕꯅꯦ ꯑꯗꯣ ꯀꯨꯝꯁꯤꯁꯦ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯅꯧꯕ ꯑꯃ ꯄꯨꯈ꯭ꯔꯤ ꯈꯦꯟꯗꯤ ꯁꯦꯝꯕ ꯄꯨꯈ꯭ꯔꯤꯗꯨ ꯀꯪꯈ꯭ꯔꯦ ꯀꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯋꯥꯛꯀꯤꯡꯒꯤꯗꯣ ꯑꯗꯨ ꯇꯨꯂꯨ ꯇꯧꯔꯒ ꯈꯤꯇꯪꯗꯤ ꯍꯥꯞꯆꯤꯜꯂꯤ ꯂꯥꯝꯕ ꯅꯨꯡꯉꯥꯏꯇꯦꯅ ꯑꯣ ꯀꯪꯕꯗꯤ ꯀꯪꯕ ꯅꯥꯏꯗꯦꯕ ꯀꯪꯗꯦ ꯁꯨꯀꯪ ꯀꯪꯗꯦ ꯃꯌꯥꯏꯗꯣ ꯁꯦ ꯑꯃꯨꯛ ꯁꯥꯡꯅꯅꯦ ꯃꯄꯥꯟ ꯑꯀꯣꯏꯕꯁꯦ ꯀꯪꯕ ꯀꯨꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯊꯣꯛꯑꯦ ꯏꯁꯤꯡ ꯈꯖꯤꯛ ꯇꯤꯡꯅ ꯊꯣꯛꯑꯦꯕ ꯐꯨꯠꯅꯦꯕ ꯁꯤꯗ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯍꯨꯝꯐꯨꯅꯤꯊꯣꯏꯒꯤ ꯋꯥꯛꯆꯤꯡꯒꯤ ꯄꯨꯔꯅꯤꯃꯥꯗ ꯑꯗꯨ ꯂꯥꯏꯅꯤꯡ ꯑꯃ ꯂꯥꯛꯑꯒ ꯄꯨꯝꯅꯃꯛꯅ ꯈꯨꯔꯨꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯈꯨꯔꯨꯝꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯅꯤꯡꯊꯧ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯇ ꯆꯪꯍꯟꯗꯦ ꯈꯨꯔꯨꯝꯍꯟꯗꯦ ꯑꯩꯁꯤꯗ ꯂꯥꯏꯁꯤꯡ ꯈꯨꯔꯨꯝꯃꯒꯗꯤ ꯅꯤꯡꯊꯧ ꯃꯐꯝ ꯊꯤꯔꯦ ꯍꯥꯏꯗꯅ ꯅꯤꯡꯊꯧꯒꯤ ꯂꯩꯔꯝꯃꯤꯕ ꯃꯍꯧꯁꯥꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯄꯅꯤ ꯆꯍꯤ ꯆꯥꯎꯔꯥꯛꯅ 64ꯃꯨꯛ ꯁꯨꯔꯦ ꯁꯤꯗ ꯄ꯭ꯔꯖꯥ ꯆꯪꯉꯛꯇꯦ ꯈꯨꯔꯨꯝꯃꯤ ꯍꯧꯖꯤꯛꯁꯤ ꯀꯩ ꯂꯝ ꯑꯣꯏꯗꯣꯏꯅꯣ ꯖꯒꯥ ꯍꯦꯛ ꯃꯐꯝꯁꯦ ꯎꯆꯦꯛꯀꯣꯟ ꯇꯥꯈꯣꯛ ꯃꯄꯥꯟ ꯀꯧꯏ ꯎꯆꯦꯛꯀꯣꯟ ꯇꯥꯈꯣꯛ ꯃꯄꯥꯟ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯐꯔꯦ ꯑꯗꯣ ꯁꯤ ꯑꯃꯒ ꯍꯥꯏꯖꯒꯦ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯂꯥꯏꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯀꯠꯇ꯭ꯔꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯕꯅꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯅꯤꯌꯣꯝ ꯅꯠꯇꯦ ꯌꯥꯝ ꯀꯠꯄꯒꯤꯗꯤ ꯂꯩꯇꯦ ꯀꯔꯣꯔ ꯀꯠꯂꯁꯨ ꯂꯥꯛ ꯀꯠꯂꯁꯨ ꯑꯗꯨ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯕꯁꯨ ꯌꯥꯏ ꯄꯩꯁꯥ ꯌꯥꯎꯗꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯏ ꯄꯩꯁꯥ ꯀꯠꯇꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯌꯥꯝ ꯀꯠꯂꯒꯁꯨ ꯀꯅꯥꯒꯨꯝꯕꯅ ꯂꯥꯏꯒꯤ ꯂꯧ ꯀꯠꯂꯤ ꯑꯗꯒꯤ ꯃꯥꯟꯇꯣꯞ ꯀꯠꯂꯤ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯀꯠꯄ ꯑꯃꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩ ꯂꯩꯖꯗꯕ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯕꯁꯨ ꯌꯥꯏ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯅꯨꯡꯁꯥꯡꯅ ꯄꯥꯕꯨꯡꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯂꯩꯐꯝ ꯑꯩꯒꯤ ꯌꯨꯝꯅꯥꯛꯅ ꯌꯨꯝꯂꯦꯝꯕꯝ ꯑꯗꯒꯤ ꯑꯩꯒꯤ ꯃꯤꯡꯅ ꯑꯍꯜ ꯂꯃꯟꯅ ꯊꯣꯟꯕꯤꯔꯝꯕꯁꯦ ꯕꯨꯙꯤꯆꯟꯗ꯭ꯔ ꯀꯧꯏ ꯕꯨꯙꯤꯆꯟꯗ꯭ꯔ ꯑꯗꯨꯅ ꯍꯧꯖꯤꯛꯅ ꯃꯌꯥꯝꯅ ꯁꯝꯖꯜꯂꯒ ꯕꯨꯙ ꯍꯥꯏꯅ ꯁꯝꯖꯟꯕꯤꯔꯦ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯥꯕꯨꯡ ꯕꯨꯙ ꯁ꯭ꯋꯥꯏꯗꯒꯤ ꯁꯨꯝ ꯑꯣꯏꯕ꯭ꯔꯣ ꯁꯤꯒꯤ ꯎꯆꯦꯛꯀꯣꯟ ꯂꯣꯡꯃꯥꯡꯕꯤ ꯃꯄꯥꯟꯗꯒꯤꯅꯦ ꯑꯩꯅ ꯏꯁꯧ ꯋꯥꯡꯃꯗꯒꯤ ꯑꯗꯒꯤ ꯑꯩꯅ ꯁꯤꯗ ꯂꯩꯖꯔꯤꯁꯤꯅ ꯆꯍꯤ 61 ꯁꯨꯔꯦ ꯆꯍꯤ 61ꯒꯤ ꯃꯅꯨꯡꯗ ꯆꯍꯤ 10 ꯑꯍꯜ ꯂꯃꯟꯒꯤ ꯇꯨꯡ ꯏꯜꯂꯒ ꯌꯥꯎꯕ ꯑꯗ ꯆꯍꯤ 61ꯁꯤꯗꯤ ꯁꯤꯔꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯝꯕꯤꯒ ꯂꯩꯔꯝꯗꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯉꯤ ꯁꯤꯔꯨꯗꯩ ꯍꯜꯂꯛꯑꯝꯃꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯅ ꯑꯩ ꯎꯄꯣꯛꯄ ꯄꯥꯕꯨꯡꯗꯨꯅ ꯏꯊꯟꯗ ꯄꯣꯛꯄ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯌꯥꯎꯗꯕ ꯃꯐꯝꯁꯤꯗ ꯂꯥꯏꯒꯤꯁꯨ ꯁꯦꯝꯒꯠꯇ ꯌꯥꯗꯦꯅ ꯁꯥꯗꯨ ꯕꯥꯕꯥꯁꯤꯒ ꯂꯩꯈꯤꯕ ꯄꯥꯕꯨꯡꯁꯤꯅ ꯆꯍꯤ 63 ꯁꯨꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯆꯠꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯐꯝꯗꯒꯤ ꯀꯥꯔꯛꯑꯒ ꯑꯌꯥꯝꯒꯤ ꯇꯨꯡ ꯏꯜꯂꯒꯅꯦ ꯂꯥꯏꯐꯝꯁꯦ ꯅꯪ ꯍꯤꯡꯉꯤꯕꯗꯤ ꯌꯥꯎꯔꯛꯎꯀꯣꯅ ꯇꯥꯛꯄꯤꯔꯝꯕ ꯑꯗꯨꯅ ꯉꯁꯤꯐꯥꯎꯗꯅꯦ ꯆꯠꯂꯨꯅꯤ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯁꯔꯒ ꯌꯧꯔꯦ ꯍꯥꯟꯅꯗꯤ ꯂꯩꯈꯣꯝꯁꯤ ꯇꯧꯔꯒ ꯂꯝꯕꯤꯒ ꯂꯩꯄꯣꯠꯇꯦ ꯂꯝꯕꯤ ꯁꯦꯝꯃꯨꯕꯗ ꯍꯥꯠꯀꯅꯤꯅ ꯂꯣꯏꯅ ꯆꯦꯟꯈꯤꯗꯅ ꯑꯩꯈꯣꯏ 3-4ꯗ ꯈꯥꯝꯅꯧꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯅꯨꯡꯁꯤꯌꯨ ꯅꯨꯡꯁꯥꯡꯉꯨ ꯃꯐꯝꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯁꯨ ꯑꯗꯨꯝ ꯁꯧꯋꯦ ꯑꯗꯨꯝ ꯁꯨꯡꯂꯩ ꯂꯦꯞꯇꯕ꯭ꯔꯣ ꯏꯁꯤꯡ ꯆꯥꯎꯔꯒꯅ ꯍꯦꯟꯅ ꯁꯧꯋꯤ ꯏꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯧꯔꯒ ꯁ꯭ꯋꯥꯏꯗ
खरं खंजनजेको ꯉꯁꯥꯏ ꯁꯧꯕꯒꯤ ꯅꯝꯗꯤ ꯅꯝꯒꯅꯤ ꯄꯩꯅꯥꯝꯗꯤ ꯅꯣꯡ ꯇꯥꯕꯁꯤꯅ ꯃꯊꯦꯜꯗꯤ ꯌꯧꯋꯦ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯅ ꯃꯩꯇꯩ ꯄꯨꯌꯥ ꯈꯣꯝꯖꯤꯜꯂꯦ ꯒꯗꯤꯅꯤ ꯋꯥꯔ ꯍꯥꯞꯆꯜꯁꯤꯅ ꯃꯩ ꯊꯥꯏꯁꯤꯗꯣ ꯊꯥꯔꯦ ꯊꯥꯕꯗ ꯃꯁꯥꯁꯦ ꯄꯠꯂꯦ ꯄꯠꯄ ꯀꯥꯟꯗ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯗ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤ ꯇꯤꯡꯀꯣꯛꯄ ꯇꯤꯡꯁꯦꯡꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯩ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯣ ꯑꯩꯈꯣꯏ ꯑꯈꯪꯕꯗꯤ ꯇꯥꯛꯇ꯭ꯔꯒꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯗꯤ ꯂꯥꯏꯃꯤꯟꯅꯕ ꯌꯥꯗꯦ ꯑꯩꯅ ꯈꯪꯕ ꯍꯩꯕꯗꯣ ꯃꯤꯅ ꯈꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯤ ꯇꯥꯛꯇ꯭ꯔꯗꯤ ꯌꯥꯗꯦꯕ ꯆꯠꯅꯕꯤꯁꯦ ꯍꯥꯟꯅ ꯃꯐꯝꯗꯨ ꯆꯠꯂꯣꯅ ꯄꯨꯔꯛꯄꯁꯤꯗ ꯊꯥꯔꯛꯑꯒ ꯑꯗꯒꯤ ꯏꯁꯤꯡ ꯂꯧꯔꯒ ꯃꯩꯔꯝ ꯄꯥꯟꯕ ꯇꯦꯟ ꯄꯥꯜꯂꯒ ꯍꯥꯟꯅ ꯃꯥꯅ ꯂꯨꯞꯄ ꯆꯣꯟꯊꯔꯛꯑꯦꯕ ꯂꯨꯞꯀꯦ ꯇꯧꯕꯗ ꯃꯩ ꯑꯃꯨꯛ ꯀꯥꯝꯃꯛꯄ ꯑꯗꯩ ꯆꯦꯜꯂꯒ ꯁꯨꯃꯥꯏꯅ ꯆꯪꯕ ꯌꯥꯗ꯭ꯔꯦꯅꯦ ꯃꯩꯔꯝ ꯄꯥꯟꯕꯗ ꯅꯪ ꯈꯨꯔꯨꯝꯖꯔꯒ ꯏꯁꯤꯡ ꯂꯧꯔ ꯄꯥꯜꯂꯒ ꯑꯗꯨꯁꯦ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯂꯧꯔꯒꯅꯤ ꯁꯤꯗꯒꯤ ꯑꯩ ꯁꯂꯥꯏꯁꯦ ꯃꯩꯔꯥꯝꯅꯤ ꯀꯨꯛ ꯂꯥꯡꯗꯅ ꯀꯠꯂꯕ ꯀꯠꯂꯒ ꯏꯁꯤꯡꯁꯤ ꯂꯧꯔꯒ ꯐꯤ ꯑꯍꯟꯕ ꯑꯁꯦꯡꯕ ꯑꯃ ꯁꯦꯠꯆꯔꯒ ꯑꯗꯨ ꯏꯔꯨꯖꯔꯒ ꯐꯤꯗꯣ ꯍꯣꯔꯦꯟ ꯑꯔꯣꯏꯕꯗ ꯂꯤꯟꯅ ꯃꯀꯨ ꯍꯨꯔꯒ ꯑꯍꯟꯕ ꯑꯁꯦꯡꯕ ꯑꯃ ꯐꯪꯕꯗꯣ ꯐꯪꯖꯔꯒꯦ ꯍꯥꯏꯗꯅ ꯐꯤꯁꯤꯅ ꯏꯁꯤꯟ ꯇꯧꯋꯦꯕ ꯉꯁꯤꯒꯤ 14 ꯁꯨꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇꯗꯤ 100의 ꯃꯊꯛ ꯏꯔꯨꯖꯔꯤ ꯑꯗꯨ ꯏꯁꯤꯡꯁꯦ ꯈꯖꯤꯛ ꯈꯖꯤꯛ ꯊꯣꯛꯄꯩ ꯈꯪꯕꯅꯦꯕ ꯃꯤ ꯑꯃꯅ 8ꯂꯛ ꯂꯨꯖꯧ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯊꯤꯡꯉꯦ ꯑꯗꯣ 8ꯂꯛ ꯁꯂꯥꯏ 8ꯒꯤ 8ꯂꯛ ꯂꯨꯖꯧ ꯍꯥꯏꯅ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯇꯥꯛꯂꯛꯄ ꯌꯥꯎꯋꯦꯕ ꯃꯤ ꯑꯃꯅ ꯏꯔꯨꯖ ꯄꯥꯔꯇꯤꯟ 8 ꯏꯔꯨꯖꯔꯗꯤ ꯃꯤ 1000 ꯂꯥꯛꯑꯗꯤ ꯀꯪꯗꯣꯏꯅꯤ ꯁꯤꯠꯄꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯂꯩꯕꯨꯁꯦ ꯑꯩꯈꯣꯏ ꯕꯥꯇꯤꯟꯁꯦ ꯏꯁꯤꯡꯗ ꯑꯗꯨꯝ ꯌꯥꯜꯂꯒ ꯑꯗꯨꯝ ꯂꯨꯖꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯏ ꯌꯨꯝꯗ ꯑꯗꯨꯝ ꯂꯨꯖꯔꯁꯨ ꯌꯥꯏꯀꯣ ꯌꯥꯏ ꯌꯥꯜꯂꯒ ꯃꯩꯗ ꯂꯣꯟꯒꯅꯤ ꯁꯒꯣꯜ ꯑꯃ ꯂꯩꯍꯧꯋꯦꯕ ꯑꯗꯨ ꯂꯩꯗꯣ ꯑꯗꯨ ꯁꯒꯣꯜ ꯌꯥꯏ ꯐꯔꯦ ꯑꯗꯨ ꯏꯀꯣ ꯀꯩꯅꯣ ꯇꯥꯁꯤ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯑꯩ ꯇꯜꯂꯦ ꯂꯨꯔꯝꯃꯗꯤ 기자이 자, 저 람비 짜자 버스 거의 그 농 주기 농 간다 이제 내가 뭐 해야 돼. ꯃꯑꯣꯡ ꯇꯥꯗꯕꯗ ꯌꯥꯏ ꯐꯔꯦ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯕꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯏꯍꯧ ꯊꯥꯏ ꯅꯣꯡ ꯂꯥꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯂꯥꯛꯄꯩ ꯃꯊꯛꯇ ꯑꯃꯨꯛ ꯆꯨꯗꯣꯔꯦ ꯍꯣꯏꯅꯦ ꯑꯗꯨ ꯃꯥꯟꯗꯤ ꯃꯥꯜꯂꯦꯍꯦ ꯀꯩꯅꯣꯒꯤ ꯗꯤꯂꯤꯚꯔꯤ ꯕꯣꯏ 그이 여러 개, 그이 좀 라이노.